Ngasigi khongjangda khongjang loising asok apan yaukhibabu nungaitaba fongdokladuna kokomigi mihut taret na saba team hayeng Delhi gi damak khongsalagani tang 23 Ministry of Home Affairs ka Wari Sanagadouriba Asida Gwaltabi gi Thoudok Khannarakkani haina kokomigi convener Khuraizam Athouba na fongdorakli ngasi nungthil lamfela leiba kokomigi office ta pangthokpa pawgi mifam amada Athouba na hai Gwaltabi gi Thoudok adugi matangda governor na soikre lankre haina sengdokadabani haiba demanda ngasi miyamna Changsin kiba khongjangda asokapan yaukibadu laibakthibani miyamgi pendaba nungaitaba fongdokpada security arrangement ningthina tawduna asok apan yauhaloitabani chahi asigi me ahumda lamdam asta thokliba irang chahi ani mapum farakpaga mari leinana Khumal lampakta kokomina sinuna pangthokiba Manipur People's Convention da laukiba warep sing khana nainaba Ministry of Home Affairs na dialogue chathanaba invitation tawrakpagi matung ina hayeng kokomigi mihut taret na sabat team ama Delhi ki damak khongsalagani Wari sanabagi agenda gi manung da handa Gwaltabi ta thokiba thodo adu ki matang da su wafum khanagani haina fongduke Hojik burning issue oina leiriba governor na apology tawgadaba tangai phadaba leiriba state ki administrator sing top administrator sing asigi mathakta lokhatkadaba thabak sing lokhatana leiriba aduga ngasi dagi changja leiba miyam gi khongjang sing asigi issue sing asi khoi lakadoriba Delhi da pangthokle mifam asida khoi satkadoriba delegation team asina soi khoi soidana ukhatjaragani India government gi khwaidagi matik chaba khwaidagi maram chaina khanba misak aduda miyam gi ware basi sinanabagi kokomi da chap chaba madugi thorang lei aduna high report si tanana bhonabada hayeng chakadoriba khongchat asina madugi potu tanana bagi tangai phadaba necessary ekhoi procedure sing adu formality sing adu loina mak pangthoknana ba ekhoi honagani Gwaltabi gi thodokta state asigi identity bu singnarakpa ikaiba piba thodok ase machine priority oina ekhoi ukhanana bu honaragani aduga convention da lokriba warep sing asi Mafam Chana India government da thamba yananabagi lambi thidominabagi thabadu home ministry gi team maduga phaminaba matamda madu puthonanaba wanabasina handaki khongchat asigi agenda oiraga chacharagani hadana mayang pham thamjage